Imphal Literature Festival lising ani kun mangada South Africa, Thailand, Assam, Tripura amadi Kolkata dagi aiba aibi mapanna saruk yari. Kurumjari ISTB ki Manipuri pau meeting tabir basing butaram oksari pau sandung pizari Saitat Hopanglup Satolup Imphal amadi Funga Heritage Silong ani na puna sinduna sa tarakliba Imphal Literature Festival lising ani kun mangada South Africa, Thailand, Assam, Tripura amadi Kolkata dagi aibi mapanna saruk yaduna sa tarakiba du ngasi loisilagani. Ngarang nini sanba numita kay Bulamjaw National Park Loktak Park thanga karang satuna mafam dugya koi basing yengkibaga loinana SC Hostel thanga wangma High School da hangba relief camp te sangduna camp adugi IDP singda lupa lising taramathoi tengbang baga loinana IDP singi pungning thogatki khongset aduda saruk yakiba Tripura gi Manipuri loan gi aiba langoljam biramangolna Malemda angakpagi masak oiriba thumhi sendaba Loktak Park asi leitrabadi Manipur asi leikangla oikigani Loktak kanba haibasi Manipur miyamgi thodang oifam thui haiki magna makha taraduna Imphal Literature Festival lisingani kun mangada Tripura dagi miyoi marina saruk yari handaki festival sida Assam, Kolkata, Angola, South Africa, Thailand amadi Manipur gi aibi kaya unaba phangba si yamna nungaiba phawi haiki asumna tongan ba loan singi aibi sing unaba sina aikoi gi loan literature amadi culture si exchange tona bada hena kumang chawshin bangam gani me hum lisingani kul humdoi dagi hojik fawba relief camp sing da leiriba IDP singi awaba da saruk yari atu bada IDP sing si mayum da hanjil hananaba laingak na thorang lokhat piu haiki Satolup ki secretary mayang lambam utamna Imphal Literature Festival lisingani kun manga asi miyam gi matenga loina na pangthokpani Satolup ki advisor oiba Sahitya Academy Awardee Sarchan Thiamna phongdokpada lamdam sigi tampaki lamda leiriba IDP singa mapandagi lakpa delegate singa hakthengna unaduna makoina wariba masung thengnariba khudungsa daba singi paudam sing taraga malemgi miyamda khanghanana honaba sina festival sigi maruoiba pandamni haiki Mapangi aibi sing koduna lamdam sigi aibi sing unaduna lamdam sigi Sahitya gi masagasi malemgi miyamda yauhanana ba masung khanganana ba honaba sasu festival sigi pandam amani haiki Imphal Literature Festival gi nini sabun numisira khoina kai Bulamjaw sida laisi akhanana kithibi am tangaba sangai se khoi yemlakpani adu len mai leiri phibam akhoi mapan gi writer mayam pur laisi akhoi gi kari tori komai the film yemlakpana khoi IDP sing akhoi unagani mapan writer mayam da kauruga hujiga bakhoi gi wari sanan bu interaction sigi khoi maru oibiti bakhoi nu ji thengnari mayam du gi problem nungaiba awa mayam thengnar madu mayam du Manipur gi bohe thengnar mayam mapan writer mayam khangna mapungina khoi ge ngasi si lakpani Irang laksinaba honabada angang oiriba protesters singda tamthina phu sabigi thawong kaya sathakibagi mayokta Manipur Commission for Protection of Child Rights MCPCR na security force amasung administration da urgent advisory issue tawkre hairi MCPCR gi chairperson Kaisam Pradip Kumar na thadorpa cherolamana hadak bukhaw da thokiba irangda Security Force ki Maikai dagi chahi nauriba angang kaya da lathi charge tawduna asokapan nanghankiba haksangi maruoiba mafam kaya da assault tawkiba amasung tear gas kapagi thodokta chahi nauriba nupi kaya wanthakibagi thodok adu commission na hakshin lowi Juvenile Justice Act lisingani tara manga amasung UN Convention of the Rights of the Child UNCRC gi matung ina angang singna violence sathabagi thawong sing tawdana khanghalli chahi nauriba angang singna peaceful oiba mawongda makoi gi aningba apamba sing adu phongdok sanabagi right lei makoi sing aduna miyam tilingai matamda wakal makhal amatagi ka henba thawong chatharoidabani amasung makoi bungakpi senbigadabani lamdam sida tangdu leita daba phibam mama mayok naringai cherak sida makoi bu anti act activity oina lowridabani hairi Numit nini sathagada taret suba Manipur State Level Kiwi Fruits Festival Sanapati District ki Oinam Hill Village da hokre hodupagi thoramda Horticulture and Soil Conservation ki Commissioner Thaithulung Pamai Horticulture and Soil Conservation ki Joint Director Kupaurel Koireng Sanapati District ki Conservator of Forest SR Marsan Anal Tribal Indian Chambers of Commerce and Industry Manipur Chapter ki President and Benjamin Yauna atay maruoiba miyoi kya susar kya ki
थोरमदुदा सेनापति प्रोड्यूसर्स ऑर्गेनाइजेशन ऑफ ऑर्गेनिक Kiwi fruit spoke ki president PN Heli na fongdorokpada Senapati district ki leibak lehau si kiwi thabada chanaba mafam mama oidi masigi khudong chaba si mafam sigi lomi singna lo si Senapati district ki thingba khuno thingba khulen oinam hill purul koide liai tunjoi tungam lakhamai chawanamai songsong pudunamai kalinamai makhan na singba mafam singda kiwi paksan na thaduna lamdam sigi miyam gi senthok lambi oibata natana district asigi district si Manipur gi oina kiwi gi capital oirakna nabagi khudong chabasu lai haiki handak pangthok liba festival si lamdam sigi kiwi thari ba lomi singbu pukning thogan na ba pangthok pani thauramatuda tribal Indian Chambers of Commerce and Industry TICCI Manipur sector gi president N Benjamin na state lengak na popi amadi ganja thabagi mayokta changsilakliba khongthang sibu mai pakhanaba lamdam sigi kiwi thariba lomi singda ahenba miteng changbiba mathau tari haiki Commissioner Thaithulung Pamaina organization sina kiwi thariba farmer producer company singda mateng pangsinduna district asi kiwi thabada mangjil thaba district ama oihansi Ukhrul district na avocado thabada maming satpagumna Senapati district su kiwi thaduna Kiwi ki capital oinaba honasi haiki Indian Tribal Chambers of Commerce and Industry would like to emphasize and request the state government of Manipur to kindly encourage the farmers to plant more kiwi plants in the hill areas and persimmon because we have been going through our lives in cultivating marijuana and poppy, and to replace that, this is the only plant that can help the farmers as an alternative cash crops to support their livelihood. Therefore, I request the government of Manipur and the Tribal Ministry of India to kindly help us, the farmers of kiwi cultivation and persimmon cultivation in our area. Kumbi Kendra ge MLA S Premchandra gi meeting makhada Kumbi Kendra da nong yuba yum amata leihandaba haiba campaign amagi makhada Kumbi Kendra gi manung da leiba khara hena khudong chadaba imung singda leptana yum kupnanaba jinga pirakpagi makha tarakpoina ngasisu wangu gram panchayat ki manung chanba ward number 12 wangu ahalup thongkhongdagi amom amarjit amasung amom koibigi imung anida yum kupnanaba jinga khusinakibagi thormama ward number 12 ki member amasung MLA gi development committee wangu gi thomi kaya yauna beneficiary ani adugi yumda chattuna jinga khusinakre jinga Pirakpada beneficiary singi maikai dike MLA bu thagat pa phongdokhi ai saksang yadadana leibasida Premchandra na tingi mateng pibirakpase ayam harawi matungda suma aphabata oisanu haina thagasari yade haibisida akoi tamona nungsibiduna tingi mateng tabuji tamobom koina thagatsari pawgi marksida break matang lomina se Honglakliba punsigi lambisida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break tungda makha tarakpa pau pizari singa makha maisnam laikai de leiba maisnam mandopta numit nini sathagadaba free diabetic detection camp amadi mit yengmagi thormama pangthokre sayon amadi Lions Club of Imphal International 322D na sinduna pangthokpa campaign aduda pung tara makhai adwai fawbada mi chamagi matakta fasting gi test tawki matung tarakpada PP gi test amukhanna makha sathaki gani free eye camp adugi matangda Sayon Club ki president Maisnam Budhana camp asida Center of Medical and Self Representative Unit amadi Medical Representative and Sales Association of Manipur haiba kangbu anisina su camp asida chawna mateng pangli haiki diabetes haibasi miyoibada nabu nakrabadi adumak loinaraga leiragadabani ngasigi result asi khangdoklaga hayeng nongthil pung ama taba matamda endocrinologist Dr. S. Ranbir na
makha taba kari laing sathagadage haibadu pangthokani haiki Diabetes habisi malim goina yamna chawba singnaba mani masi control tawba natana phahan badi ngamdri hoju phawdi hidak puthoktri haiba tare masi ki diabetes asida khara abnormal oramba kangbu dudi further treatment tawnagidamakta koina consultant doctor koi salam ranbir haiba ma koi specialist ni mahak chu hayeng tarik kuntra asida laktara mafam ase phamgani naraba kambu singdira kari kari tawbu yabage haibadu maga kumna tana jagani matung tana koina liver function test gumba serum creatinine gumba sumba test sing koi pangthok jagani akoina asigi facilities asida mateng pangbiri ba CRU amasung MS Ram amasung Lion Club of Imphal makoi hombo koi haninga litana thagachai tungdeso koi koi ge mathau tarak labadi makoi de su kari kari tawbu yabage habado koi program atai sinjana bo hona jagani Hojik loishilakpada maruiba paw amuka hanna pizari Imphal Literature Festival lisingani kunmanga da South Africa Thailand Assam Tripura amadi Kolkata dagi aibi mapanna saruk yari Hojik pawbagi oinadi ISTV news matang sida tension jari mileng tabiri ba punamaku amuka hanna kurumjari